Pausada yumpum oiba maru oiba pau khara update tawjari. Chief Electoral Officer na SBEEP thoram magul lehensi ana phongdokre. Chief Electoral Officer CEO Rajesh Agarwal na SBEEP thoram ihna magul lehen bagi tangai fadaba lai aina. Mari lenaba District Election Officers na Election Commission of India EC na kumja lisingani mapanda haudokiba SBEEP program ge pantam musung masigi maru oibising khangnaba aigre. Chief Electoral Officer Parifurna Sintuna Jingmairung the Labor Hotel Classic Grand Hegi Imperial Hold the Pang Tokiva State Kitakta SBEEP Consultation Workshop the Wangang to the Mahakna Mataki Wafam Sing as it Pongtokibane. Workshop to the Atin video sing power of 18 and 10 short explainer videos border helpline F Amadi border Portal Rajesh Agarwal launch Toki. Tharumadu the ECI Under Secretary Gunsa Vatra Anisa Amazon Market Team Sarugyake. Sushanpurgi DEO na We the People Hyper Multilinguals and him Amasu Audoke. Systematic Voters Education and Electoral Participation SBEEP Gimaru Eba Pandam Ahom. Pongdokladura Rajesh Agarwal na Hikibade. And Bamasum Quaiti Maru Eba Pandam de Voter Singbo Educate Taubadune. Anmoy na board data panatragana tiang na thada basing da border mingchan bagi musbikal gi matang da saruya bagi wafam masine SBEEP ki pantam phangna ba makoi na electoral process ki maram da khangan ba amade miyam da board thada ba yaraba miyoi si board thada handuna aseng ba democracy da saruk handa da ba wafam thamke Manipur ki CEO na baseline survey of knowledge attitude and practices of citizens in Manipur ki matang da khangla posing draft report ama panke Workshop to the Manipur Gi Assistant CEO and Pravin, Joint CEO Ramananda Nomikapam, MDS Dawlat Khan, District Election Officer Singh, Electoral Registration Officer Singh Amasung Atay, invited Singh Sarugake. Mori town the dengue case Hangalakle. Manipur Gi border town Mori the Hokibata Amarum Asida dengue case no Manomagi Masing Hangalakle. Morigi Special Malaria Unit Tagi Fangba Paugi Matung in Hangarang Pauda, dengue case Asi Yankayum the Yogre. Bawasina makata rotunda case jangkem to gimanung astam hore 1 number 7 savang fight laikai tagi dengi case kun mari aure laikai sina dengi case khwati gi masing jamba oire laina asigi matang da district malaria officer Dr. Mani Bhusan gi biyak makata more gi special malaria unit ki team amara dengi case thengna ba mafam sing janobore town da smoke fogning da sing basadhare nagalamarom da savang fight district administrative committee gi vice chairman thangkhomang khongsana phongdorakpada Sabang Pai Laikai Asida Dangi Lina Mu Ambanado Lere Mori Hospital da Mu Kunmari Dom Puatre Lege Asi later Lyra Sing Laying Bangam da Su Yaure Malaria Unit Ki Team Amana Section Tarong Local Labasu Anna missing the no Maki Hangalagle Namit Karni Mamang da Dangi Lina Assistant Doragli Maramaduna Langana Hin Baming Sangwitona Section Tarong Local Pio Magatarakpa Atopa Pau Amatana Arunachal Parties the Aniruk Subo in China Yum Sing Sajalapa Tengare Now na tingna kiba satellite ki image sing da Arunachal Pradesh ki ngam khibanak da China na anirak subo ina jam rabada building hopurong ki cluster amasagat pathengna re hariba anokba enclave adu kumjari singani taraga mapandadi leramde ana satellite ki image sing da khangbangam ke adu sahi amagi matuk dadi madu thengna rakhi masi Arunachal Pradesh da China na sagat kiba khongang amadagi no polom da kilometer marfudra hum dorum chalaga leibane madugi mamang da lekhiba village adu hanbo na jam chawna lam khopsilapani ana news channel sing da phongna ke Abadi Madubon Mitkani Gibamanga Pentagon report Amana Asumbani Ina confirm Toke. Hariba Pawadu Ponglapumatam the Indiana Kana Fongo Kibadi, Namkagilam Singda, Janko Chakapaki Tabak Hokiba, Sai Karsiki Mang the Paikalagle. Madugimanang the Inaja Bamong the Lamblocks in the Sajin Kiba, Natani. Indiagilam the illegal Webamong the Lamblocks du Janing de Amdisana and Bamong the claim the Wiba Adu Yabangamloy Ike. Arunachal Pradesh si Yomi district the China Dona Sakiba and Clevado, Lissingani Tanagama Pingi Mars. Lisingani Tarama Pingi Mars, home the Gillisingani Kurmatwege, February, Pawagi Manung the Sakibane. Arunachal Pradesh Xiaomi district the China known as Sakiba and Klebadu, Lisingani Taragama Pange, Mars the Gillisingani Kurmatwegi, February, Pawagi Manung the Sakibane. Anisaboina Sakaliba and Klebadu, line of actual control, LSC Amadi International Boundary the Gitsavana kilometer, Taruk Lamna Library, Ike. Mafamadu Indian Dimakwagi Lamni, Adamatam Chupata claim Tauribane. Yeningai or Pamlo, Humbak and Dogna government or a blockre. Uttar Pradesh Amasung Panjab Komba State Karada election Gibatam Ta Karatanga Shalaglava Asigimak Oinana. Laibagasigi Mafam Pumpata Sahi Ambarum protest Dogduna Janing the Bowling Charakta
Prime Minister Narendra Modi na ngasi yetningai waraba laumi gi lo hummak handoknaraba government warip lawre aina law thokre wariba singasi guru nanaki mapong namita pangthopa guru purap kumai asi maroina Punjab ta pangthoknai matamda oire ngasi Prime Minister Narendra Modi na wariba si miam da law thokla tu na makna phongthokebada laumi isil inaw loina makta lo asigi maramda ningthina asumba do kangan bangam khidre masikitamak jati asina ngakpi na bahai ngasi gi Prakash Parv ki nubit asida kana basu maral sibgi matam date adubo aikoina phamlo ahummak laukthokna na warep lawre aina Narendra Modi na leibak miam da laukhoke thase gi aroi basaruk ta pangthok kadurba parliament session da lo singasi hantuk narba process punamak loisalagani aina sa pangthoke ngasi asi guru porov senglaba numit oibana protest tawriba lomi sin labukta amade yumda hanbituna anaba khongthang amba huna da basu apel tawke mana makata na phongdokhibada mamangda tawkiba amadi honakiba punamak tawmi singi dabaktani Hauju tawriba punamak asisu laumi singi damaktani aina phongdoke Prime Minister Narendra Modi ki warip asibu taramna okladuna leibak asigi mafung kya laumi sina arau tema phongdokre Chief Minister ki khongchat boycott tawragane Jeribam gi Borobekra Air Secondary School dagi andak oja nipan transfer tawkhiba dubo janing daba phongdoktuna school asigi mahiroi sina khongjang sangsankre ngasi gi khongjang sangsinba aduda saruk yakhiba mahiroi singna lagliba November kulumdoi phobagi mudukta transfer tawkiba oja sing asi thabirakpa Natagram hot thabiraktrabadi lagliba tang kulumdoigi Chief Minister gi Jiripam khongchat boycott tawgani haire Nagalam maromdana total shutdown sogoloi Hills Areas Committee SAC na puthokliba ADC bilbo Manipur Legislative Assembly gi akanaba session kautuna kananaba honade loina na lengak na bill asi nathaina bo honai abagi maranda asumna pendaba phongda lodana ayengdaki pungkunbari total shutdown amasong Economic blockade kauriba asida sagoloi hana Joint Tribe Students Association JTS ena thadorpa chero ramana phongdorakle chero lodna makha taraduna ADC bill asidi JTS ena sagoli atumanamak Lagana tumina lesili ana total shutdown amade economic blockade hektama kawai basi auju wariba Manipur ge phibam asida chana boide aire Makhatana COVID lai chatna maram oiduna patam kuina biam na submit loan chawkhana na bathabak thorom sima pung phana pangthokpa ngamdaba amadi mai masing thong loan kiduna kodong chalaba kaya mayong nariba asida haujik tamna phibam phagalakpada ngaire talagasida total shutdown amasung economic blockade kausen bhaibasi mesamyam gi pansida chawna singnabani aina JTS ena lawi aire maragasida haujik haki mamangda phangkiba pauda ngasi Manipur da Covid-19 bioi yangkai tarit positive oiba thengnagre loinara laisat asina ngasi gi oina mioi ahum Leikhidre amasung hauju phawbagi apunba kanbam case na lakh amaga lising kun gamari Sadra yangkai ga tarit ni aduga sikiba apunba masing lising amaga sampan yangkai mapan yaukre CMSD amadi Asmat Bharat scheme na layang lakwa chahi ahum mapung phabagi thoram pangthokre ubai leijidraba ana egjaropada mating pangbasi isorna arawani State Minister Edberena Haikre State Leiriba BPL gi bakhada leiriba sing hostanda ana egjaropada layang bangamjada pamiyu kya thengnarake layang bangamjada basingbu lemna layang naba CMSD card awdokibani Scheme masina lupa lakh ani gi manungda hostanda layang bangamle scheme masige iroina Prime Minister Narendra Modi gi Ayushman Bharat na lupa lakh mga phawbagi manungda layang bagi khudong chawa phanglakpa asina sumiyo kya anabadagi kan bangamle masigidamak Prime Minister wasu thagale upai leijadraba ana ek yaurukpada mateng pangbasi isorna harawgane wafam asingasi North A Hostel laiba hotel Imphal gi sangai hotel da Sky Group ki hostel na thamoi laina narba pikliba angang jawna CMSD gi miyo chama khongpu dramanga adoka Prime Minister Ayushman Bharat ki makhada mi marfu drama thoi layang ba phangkiba sahi ahum mapung pharakpagi thoramda chief guest oikiba Chief Minister na pangdokibane atopa pau amadana government na thadarakpa development gi funding singi mafung khurada phangdaba yaure UCM United Committee Manipur UCM gi Technopal Block Unit hangdokhiba loinena makhoi bo wasak lobagi thoram amangasi Aimol Kodomphai Community Hall pangthokre thormaduda singsang lakpa Somswan Gir UCM ki President Joy Chandra Konthokjam Aimol Cultural Association ki Secretary Rongai Sanda Chief Guest President amadi Guest of Honor oina sarukya ke tharumadu the President ki world period na UCM ki President Joy Chandra na phangdokhibada singi mafam singda UCM ki unit hangbagi maru oiba maramde manaba khunai nungsi chanaba iramdam ama semlasi aibagi wakalonda hangdopane Makhatana hangdokhigani Government of Manipur na thadariba development ki thabak thoramsing mafam khara da district beneficiary ki da yawda bahibasi laibak thibane ngasi gi lengakna 2021 ki financial year da sada 45.75 development fund da thadarabasu singi manuk onjinba mafam khara da electric fangdaba lampi thong leitaba
loinana mahiroi laik tambada mateng onana piriba scholarship ngasi phaba khutong saba phangdaba ke yauri anasu phangdoragle maka tarakpa atopa pau amadana Tamil Nadu gi Velar de jum Ningkhaibada mapan Sire Bay of Bengal dagi sichilakpa nong puba akanba nong na Tamil Nadu amadi Andhra Pradesh ta jausilaglakani aina IMD na report dogre hariba akanba nong sitka loinana nong asi Tamil Nadu amadi Andhra Pradesh ta jausilakpa loinana mathangi pung kun mari da sunong asina chauna effect tawgani aigre Amaramda Tamil Nadu gi Velar district akanba nong na maram orga jum Ningkhaibada Mil mapan Sire kaya ama aso open nangle aina agency ki pauna aire Sudan da protester taramaga kaptuna atkre Sudan da leba kadugi sarkar ki mayukta changtilakpa khongjang ki saruka moina madubo namdana bahut abada lanmina protester taramaga kaptuna atkre kaya ama aso open nangle aina agency ki pauna aire bawasina makha taratuna protest adu ND ku ki changsilakpani aina sumakha tare Aroibada content sing asigi marwaiba pau khara asiba pau damjariba Manipur local news YouTube channel lamadi Facebook page asidagi yang biriba punamak pathagajari channel asin adomda kanarabadi subscribe tawidribasina subscribe tawirong loinana like and share tawsu abigan punamak pau amakhana thagajari